So ma'am akwai hꯧꯖꯤꯛ Android ꯑꯃꯨꯛ ꯂꯥꯛꯑꯦꯀꯣ Android ꯂꯥꯛꯏꯕꯒꯤ ꯃꯔꯝꯁꯤ Androidꯁꯤ ꯑꯩꯈꯣꯏ ꯁꯦꯛꯃꯥꯏꯒꯤ ꯌꯨꯅ ꯐꯥꯔꯁ ꯀ꯭ꯂꯥꯁꯅꯤ Androidꯒꯤ ꯌꯨꯁꯨ ꯑꯝꯍꯥꯅꯤ ꯍꯥꯏꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯌꯨ ꯊꯣꯡꯕꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯨꯁꯤ ꯑꯗꯨꯒ ꯇ꯭ꯔꯥꯏ ꯃꯆꯥ ꯑꯃ ꯇꯧꯔꯁꯤꯀꯣ ꯑꯇꯩꯗꯤ ꯂꯦꯠꯁ ꯒꯣ ꯃꯌꯥꯝ ꯁꯤꯒꯤꯁꯤꯅ ꯌꯥꯡꯂꯩ ꯀꯧꯏꯀꯣ ꯌꯥꯡꯂꯩ ꯍꯥꯏꯗꯤ ꯁꯤꯅ ꯆꯦꯠ ꯊꯨꯡꯒꯠꯂꯛꯏ ꯁꯤ ꯍꯥꯞꯇꯣꯏꯔꯣ ꯀꯃꯥꯏꯅ ꯍꯥꯞꯇꯣꯏꯅꯣ ꯍꯥꯞꯇꯣꯏꯅꯤ ꯀꯛꯑꯦꯗ꯭ꯔꯥ ꯀꯌꯥꯝ ꯆꯥꯎꯅ ꯀꯛꯀꯅꯤ ꯁꯨꯃꯨꯛꯀꯤ ꯆꯥꯡꯁꯤꯗ ꯍꯦꯟꯅ ꯀꯨꯞꯊꯔꯅꯤ ꯁꯤꯗ ꯍꯦꯟꯅ ꯀꯨꯞꯅ ꯀꯛꯇꯣꯏꯅꯦꯕ ꯑꯗꯨꯒ ꯑꯗꯨꯒ ꯀꯛꯑꯒ ꯁꯤꯗ ꯌꯥꯎꯔꯤꯁꯤ ꯀꯩꯅꯣꯕ ꯌꯤꯁꯇꯨ ꯁꯤ ꯌꯥꯎꯗꯣꯏꯔꯥ ꯌꯤꯁꯁꯦ ꯀꯩꯅꯣ ꯁꯤꯁꯤꯔꯥ ꯑꯥ ꯑꯁꯤ ꯄꯥꯟꯕꯤꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯁꯦ ꯑꯣ ꯎ ꯄꯥꯟꯕꯤꯅꯦꯕ ꯑꯗꯨ ꯑꯩꯈꯣꯏ ꯑꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯛꯇꯣ ꯆꯦꯡꯗꯨ ꯁꯨꯒꯥꯏꯔꯗ꯭ꯔꯥ ꯑꯗꯨ ꯁꯨꯒꯥꯏꯔꯒ ꯑꯩꯈꯣꯏ ꯍꯥꯃꯩꯒꯤ ꯇꯥꯏꯞꯇ ꯍꯧꯖꯤꯛꯀꯤ ꯇꯟꯒꯤ ꯇꯥꯏꯞꯇ ꯇꯧꯔꯒ ꯁꯤꯒ ꯃꯤꯛꯁ ꯇꯧꯔꯒ ꯁꯤꯗ ꯍꯥꯞꯇꯣꯏꯅꯦꯕ ꯍꯥꯃꯩꯅꯦꯕ ꯁꯤꯅ ꯍꯥꯃꯩ ꯍꯥꯏꯗꯣꯏꯁꯤꯅꯦ ꯍꯥꯃꯩꯁꯤ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯁꯤꯅ ꯁꯤꯗꯤ ꯀꯩꯅꯣꯅꯤ ꯁꯤꯗ ꯍꯥꯞꯄꯒ ꯌꯤꯁ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯌꯤꯁ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨ ꯁꯤꯗ ꯆꯥꯛꯇꯨꯒ ꯊꯣꯡꯗꯣꯛꯑꯅꯤ ꯊꯣꯡꯉꯒ ꯁꯤꯗ ꯉꯁꯥꯏꯒꯤ ꯍꯥꯞꯈꯤꯕꯗꯣ ꯑꯗꯨꯗ ꯑꯃ ꯀꯩꯅꯣꯒꯤ ꯐꯔꯃꯦꯟꯇꯦꯁꯟ ꯇꯧꯕ ꯄ꯭ꯔꯣꯁꯦꯁꯇꯣ ꯁꯤꯅꯅꯦꯕ ꯑꯁꯤ ꯌꯥꯎꯗ꯭ꯔ ꯇꯥꯔꯒꯗꯤ ꯀꯩꯅꯣ ꯇꯧꯔꯣꯏꯕ ꯌꯥꯎꯗ꯭ꯔꯒꯗꯤ ꯌꯥꯔꯣꯏꯕ ꯃꯌꯥꯝ ꯑꯩꯅ ꯂꯩꯔꯤꯁꯦ ꯀꯥꯂꯩꯒꯤ ꯁꯨꯡꯒꯣꯝꯗꯅꯤꯀꯣ ꯄꯥꯎꯅ ꯊꯛꯅꯕ ꯀꯥꯂꯩꯗꯣ ꯑꯗꯨꯒꯤ ꯁꯨꯡꯒꯣꯝꯗꯅꯤ ꯁꯨꯡꯕꯒꯤ ꯄ꯭ꯔꯣꯁꯦꯁꯇꯣ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯦꯀꯣ ꯑꯗ ꯁꯤꯗ ꯀꯟꯅ ꯁꯨꯡꯉꯤ ꯅꯪꯗꯀꯣ ꯑꯗꯨꯒ ꯄ꯭ꯔꯣꯁꯦꯁꯇꯣ ꯌꯦꯡꯃꯤꯟꯅꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯑꯩꯈꯣꯏ ꯆꯥꯛ ꯁꯨꯃꯥꯏꯅ ꯇꯧꯔꯅꯦꯕꯀꯣ ꯑꯁꯤꯒꯤ ꯆꯥꯛꯁꯤ ꯆꯦꯡꯗꯨ ꯇꯤꯡꯉꯒ ꯉꯥꯛꯊꯣꯛꯑꯅꯤ ꯑꯗꯨꯒ ꯄꯥꯏꯔꯤꯁꯦ ꯍꯥꯃꯩꯒ ꯀꯩꯅꯣ ꯀꯣꯠꯊꯣꯛꯑꯒ ꯏꯪꯍꯜꯂꯅꯤ ꯁꯤ ꯑꯗꯨꯒ ꯏꯪꯍꯜꯂꯒ ꯑꯁꯤꯁꯤꯅ ꯆꯥꯏꯔꯅꯤ ꯍꯥꯃꯩꯅꯦꯕ ꯁꯤ ꯆꯥꯏꯁꯦ ꯍꯥꯃꯩꯒ ꯌꯥꯡꯂꯤꯒ ꯇꯣꯠꯂꯒ ꯁꯦꯝꯕꯅꯤ ꯁꯤ ꯍꯥꯃꯩꯒ ꯌꯥꯡꯂꯩꯒ ꯇꯣꯠꯂꯒ ꯁꯦꯝꯕ ꯅꯨꯃꯤꯠ 4ꯅꯤ ꯑꯣꯝꯖꯤꯜꯂꯅꯤ ꯁꯤꯗ ꯍꯥꯞꯄꯒ ꯑꯣꯝꯖꯤꯜꯂꯅꯤ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯔꯀꯥꯟꯗ ꯑꯃꯨꯛ ꯍꯥꯡꯗꯣꯛꯑꯅꯤ ꯑꯗꯨꯒ ꯀꯩꯅꯣ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯔꯀꯥꯟꯗ ꯍꯥꯡꯗꯣꯛꯑꯅꯤ ꯑꯗꯨꯒ ꯏꯁꯤꯡ ꯑꯃꯨꯛ ꯍꯩꯖꯤꯜꯂꯅꯤ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯇꯤꯡꯉꯅꯤ ꯑꯗꯨꯒ ꯇꯤꯡꯕ ꯂꯣꯏꯔꯒ 10ꯅꯤꯃꯨꯛ ꯂꯣꯏꯔꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯊꯣꯡꯉꯅꯤ ꯁꯤꯗ ꯍꯥꯞꯄꯒ ꯑꯃꯨꯛ ꯊꯣꯡꯉꯅꯤ ꯑꯁꯤꯗ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯌꯨꯗꯨ ꯇꯥꯔꯛꯑꯅꯤ ꯌꯨꯗꯨ ꯇꯥꯔꯒ ꯊꯜꯂꯀꯥꯟꯗ ꯑꯃꯨꯛ ꯑꯁꯤ ꯑꯣꯟꯗꯣꯏꯕ ꯑꯗꯨꯒ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯐꯔꯃꯦꯟꯇꯦꯁꯟ ꯇꯧꯍꯟꯗꯣꯏꯅꯦꯕꯀꯣ ꯐꯔꯃꯦꯟꯇꯦꯁꯟꯁꯦ ꯁꯨꯃꯥꯏꯅ ꯇꯧꯍꯜꯂꯅꯤ ꯑꯗꯣ ꯑꯩꯈꯣই ꯅꯤꯡꯊꯝꯊꯥꯒ ꯀꯥꯂꯦꯟꯊꯥꯒ ꯈꯦꯠꯅꯩ ꯍꯥꯏꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯊꯝꯗꯣꯏꯕ ꯑꯗꯨꯒ ꯀꯨꯞꯁꯜꯂ ꯊꯝꯗꯣꯏꯅꯦꯕ ꯑꯗꯣ ꯅꯤꯡꯊꯝꯊꯥꯗꯅ ꯑꯩꯈꯣꯏ ꯈꯔ ꯀꯨꯏꯅ ꯆꯪꯉꯦ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯍꯥꯏꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯥꯂꯦꯟ ꯊꯥꯗꯅ ꯅꯨꯃꯤꯠ 5ꯅꯤꯃꯨꯛ ꯆꯪꯕ ꯅꯨꯃꯤꯠ 5ꯅꯤꯃꯨꯛꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯊꯝꯃꯀꯥꯟꯗ ꯑꯃꯨꯛ ꯗꯤꯁꯇꯤꯂꯦꯁꯟ ꯐꯔꯃꯦꯟꯇꯦꯁꯟ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯗꯤꯁꯇꯤꯂꯦꯁꯟ ꯇꯧꯗꯣꯏꯅꯤ ꯗꯤꯁꯇꯤꯂꯦꯁꯟ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯗ ꯃꯈꯥꯗ ꯃꯩ ꯊꯥꯔꯅꯤ ꯀꯣ ꯑꯁꯤ ꯍꯥꯞꯆꯤꯜꯂꯅꯤ ꯀꯣ ꯑꯗꯨꯒ ꯁꯤ ꯊꯣꯛꯂꯛꯇꯣꯏꯅꯦ ꯃꯩꯁꯦ ꯃꯌꯥꯝꯅ ꯁꯦꯛꯃꯥꯏꯒꯤꯅꯤ ꯑꯟꯗ꯭ꯔꯣꯒꯤꯅꯤ ꯍꯥꯏꯕꯗꯣ ꯑꯗꯣ ꯑꯟꯗ꯭ꯔꯣ ꯂꯥꯛꯑꯕꯅꯤꯅ ꯑꯩ ꯑꯟꯗ꯭ꯔꯣꯒꯤꯅꯤꯀꯣ ꯑꯗꯨꯒ ꯁꯤꯒꯤꯁꯤꯗ ꯇꯥꯔꯛꯄ ꯍꯧꯔꯅꯤꯀꯣ ꯑꯍꯥꯟꯕ ꯇꯥꯕꯁꯦ ꯃꯆꯤꯟꯅꯤ ꯍꯥꯏꯅ ꯍꯥꯏꯅꯕꯅꯤꯀꯣ ꯇꯥꯕ ꯍꯧꯔꯦꯀꯣ ꯁꯤ ꯌꯥꯝ ꯅꯪꯉꯦ ꯍꯥꯏꯕ ꯅꯩꯕꯅꯤ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯄꯣꯠꯇꯤꯁꯤ ꯂꯩꯔꯦꯀꯣ ꯄꯣꯠꯇꯤꯁꯤ ꯂꯩ ꯑꯁ ꯐꯣꯡ ꯁꯥꯕ ꯍꯥꯏꯅ ꯍꯦꯛ ꯇꯥꯛꯇ ꯉꯥꯏꯔꯕꯅꯤ ꯈꯨꯠꯁꯥ ꯑꯃꯅꯦꯕ ꯅꯩꯔꯦ ꯋꯥꯇꯔ ꯕꯦꯒꯇꯨꯝ ꯎꯝ ꯌꯥꯅꯤꯅꯦ ꯁꯤꯗꯤ ꯃꯅꯝꯁꯤꯗꯤ ꯑꯩꯈꯣꯏ ꯊꯛꯇꯕꯅꯤꯅ ꯀꯩꯅꯣꯝ ꯇꯧꯔꯦ I hope this traditional brew keeps these people happy for a long time to come and I don't get drunk while telling you this story. I'll see you in my next one. Khushiya always. This one is the milder one, so it's decent. This has to be taken in a shot. The stronger one. Let me try. This is strong. ꯀꯂꯩ ꯃꯍꯥꯎ ꯇꯪꯈ꯭ꯔꯦ ꯑꯗꯣ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯁꯥꯈ꯭ꯔꯦꯕ ꯃꯥꯏ हंगजी अमतको कैसा था? ये वाला तो माइल्ड है, अच्छा है। ये खतरनाक। कलाई वाला कैसा है? कलाई वाला इज डेडली। इट इज लाइक खतरनाक है ना, बट दिस इज गुड। वो तो माइल्ड है, बच्चे लोग पीते हैं।
तुमने कैसा पिया देखा मैं ที่ยังเลยปัจจุบันนี้อันนี้เราถงรวมโดยนี้ ยามหาปัจจุบันนี้ก็เพื่อนพังเดิมวันเดียวยังเลยครับก็นี่ก็ใส่กี่คุยกี่ชิก็หาไม่ก็ครับตัวเนี่ยก็หาไม่ชิก็ไม่เชื่อมกันชิหาไม่ชิก็ไม่เชื่อมกัน 야 시엔도 야문 다카르가 โอ้ตะไคร้นี่มันเชื่อมจ้ะ 파우더로 다카르가 그거 야나가 ใช่กัน 양리도가 ยังดีแก่นะบ่มั้ง 양리가 야나라가 또가 โอ้หาไม่เชื่อมจ้ะ 하면 ใส่งอบุตรมาจ้ะ 아무것도 โอเคโอเคเดี๋ยวครับจะแล้วก็หมู่เรียน fermentation ต่อหันด้วยเนี่ยบ่